Mali le sabi du mali mo zuma le sabi du mali si ngak ta noi myam hangise ai bu mo ya mala ba Hi guys ngasi di Q&A torse do Q&A se ko question je 290 ne ko hangbire je adu ga question je 290 sida question mana da ba manga mu yaram do male atai loi no cha mana ye ba ko adu ai cha mana ba do question je 290 mu hanga pani na ko mana ba sing du di pulap khumage ba du ka mana da ba amani yawe ba ko sise ai khumake mana za ba sing di hana ko adu di haurage ko ahan ba question da yaifa sandam channel se mukbang oina tawbagi channel oina hangbiri se kaigino kanana influence tawbagino agi channel se mukbang gi channel direct nate ko habdi loina maksubi habdi pulap punjan koi budget pagi shoot travel blog duga mukbang adu duga adum makeup nung tawba loina maksure adu dune direct mukbang tang dinate khara toina chawagi mukbang oina khanba male adu nate ko pulap punjan bini ngol chakop ga mai leina lamdam siki ningol chanura sing da kari haibining bage aina haining badi adum nungai na dum enjoy tawbiyo matam da fashion trend ama lae ado dressing gi matang da kari haibining ge maitai chanura ama oina lamdam sibu masak takna bana chalnanaw sing da kari pauta bibining bage soidana nanaw gi wang sigi paukhum bibirakani sai question ni makhani ko dressing gi matang che setting badu set chanu jeans set kera half pant set kera frog set kera setting set chanu adum phane khara setlaga phi khara ilaga khoi manipur sakta inena laibadudi kanamta na khangbiroi samna harabada chemira bai moi sanaroi ama oi ado moina mithoi mi hela kanda habdi maje india dagini india gi manipur haiba state dugini adumaina khangidana ko moi kaisu phanek phi maitai gi adu setlaga kholaga yo thangkaluba nateba adumaina khangmana te aduna isaje kai tare manipur de sakta kena hiram amma da hotna biredana hotna biraga mai pa abu matungdo aduda khoi inat ki fizol ni aduni haikana mi mayam jina khangbi doine bako habdi ai kai moi de aina sida inat yokhaline na dum phanek fi im tawra lebeda kan amtan khangbiroi ba ai di sanaroi ju oi hodre isai sapi ju hodre kemo hodramni na adu isaje han phang habdi darobat hoi ju manga darobat hoi tam honar padagi hauzik mi amna sakhang narak padagi keno tawre akhoi gi culture akhoi gi dress nung traditional gumba se mana yamna puthok chingkhatpi dana ko isa jahana matik charaba matamda mithoi mi helaba matamda akhoina akhoi gi inat ki dress ni haina sumaina chingkhatpi pudo to dane ina pami se sana hen bana hangae mathangda noi ban thana ba kai hotnari ge sana hen ba ai ma nawne ai noi ban thana ba kai hotna de hen adum noi khalai mathangda na mayrakpam Victoria chena YouTuber oiningai se kamaina no haibiro aina YouTuber oiningai se ko hab YouTuber habisidi mi gi makhada tawada bana te isagi apamba do freedom da aigi apamba aina ko chatpagi oiro aina setpagi oiro aina kebagi oiro aina chabagi oiro isana freedom da isa itanda dum tawjadoine ko mi amagi makhada tawrubana te ko aduna sigumba se asu yamna nungai platform mane YouTube haide isagi aningba apamba khudingmak tawba ya ba haitare se ga haini dancer gumba singer gumba ori oja amagi makhada amu kuina lerga tamdoini aduga adumai dum tawni dana ko aduna YouTuber habiti mingonda tamugadab nateba isagi haijaba isagi entertain oiba kari kara yam do mayam jiga share tawnaraga ekhoi gi kai tare ai family member akoi mayam amaga smaina entertain tawnadana wari watai noina question ga hangaga aina ka paukhom ga pidana taise si asu yam nungai platform je khangde YouTube habde nungai platform ne buko aduna ai sumaina khalaga dum hangri ne kaisu thoidokpa khaninga habdi kaisu thoidokpa khalaga hangi bana te ai sagi apamba aina keba yoro koiba yoro adum yam do chatpa khopa do dum ulaga habdi memory ju horni hayangwa ai ki chai suna ju dum yengba phangjadoini udoine buko sine ising tare makon taram ga dang de tois ising ta lai re mayam ai mapa no in thole imung da
ising taba makhondo adu kaino tawagi aina wa ngam amta taroy bako adu ding adu mapan ja sai akhoi sai area de quarter banina utpudu yade bako adu city kem ta khangoi trana khalle aduna dum namage nga city mathang question hage ko Permeshwari Pukram amche se yam nusiye ado chena pamjaba injang am haibiramo aina pamjaba injang je saugri ti thong se dum chaninge aduga mathangi question da ai je khongrai chala family ko phan mathak ta duna ne sujan ba khoja mala sumai non parora mathang question Kajal se weight kya lumge Mr. Momon khumai ba ai weight se 65 ne aduga mathang thobi na mairak pamche 3x noodles sabira o ai aduda yawbo manamam thoidana ko adu yam haina de haba adugini adu hoi charwa I mean ai charake no de dum ngai biu ko video khuding ma yengo ba yaw kani ba sis duga Nancy Sharma chegi favorite color se kaino agi favorite color se black and white to ai black yam lipan ai video sing the black yam lit pane Silas no my chenang chahi kya surage mayam sidaidi khangde question de loi nong manner ko si loi pa le di kino toroi ba noina ju yengbo nungare ba ko nungaro du na ai kino in torge ai hoi noina khangningi do aina aigi video se horok pa dai ki intro tau da baine ko introduction hana ulhau da baine ado ai nga sidi fazana intro ina tor age ko mayam na hangningi je question de pulap question 290 lei ba sida cha mana ba ngak da loi na mo oi re ba ko na ai intro ina tawra age ka question je para aro ki ba mayam warau binu ko tuga 10k ga yor kanda amu phajana tawse ba loina para ga ngasi di para aro ge habdi ai do subscriber jam dribani na noina taning moi ba ko aduna ne ai introduction noina tawra age haura si ka haina ai ahan bada ai giming Kajal ko sagol sem Kajal ado ai se chahi 21 sure 21 mapung phare ai pungdong bam dagini pungdong mayai lekai aduga ai school nung tambai ju loima hangak pane ko adu hayake ai school je class nursery dagina kg 2 baw mu khoi lamlai gi da leiba bright career academy da tamme adaidi mu class adu kg 2 baw tamgre class 1 je mu kalaga yang bopi da leiba morning colony da class 2 3 mu tamme maning dese class 2 3 je tamaga sugnuda boarding da leire grace da aduda class 4 dang tamame adaidi amuk akhoirom da muk lamlai da muk tamme aina ngasai ba BCA aina class nursery tamambado auda mu 5 ka 6 ka je muk tamme ba ko BCA bright career academy habine sida tamme adaidi mu aija akhoi ge pungdong gi da leiba lamla higher secondary school muk tamme class 7 dagina class 10 bo muk tamme ado class 10 bo tamme aduda metric thai loire adagidi 11 12 sina henga popi da leiba EEA Emmanuel English Academy da art stream da tamme 12 loire 12 loire hauji sina Biramangol College da BA 5th semester ka doini 4th loikre atuga kekeno ni hanga podabu ai chahi haigre adu haigre adaidi sinik aigi ichin inau marini aina ani shubani aigi mathakta akoi che lai aigi video da su yawbane aigi makhada inau nupi ani lai aigi video da lo yawbane moisu akoi che mayum pale inau nupi ani mayum pandri inau nupi ani amana class 12 ni hantak thadoini aduduga amana class 7 ni sini aduduga keke wali khoi ma khoi ba loi leiri adaidi keke no ne simangai da natro atagi kwai dagi hangba question noi question da jan yam hange ba adu da ai kwai dagi hangba ju do jan hagi ba kwai dagi hangba question je ko kwai dagi hangba question je noi khangamani kwai dagi hangba question je ko Jesi Maura Leisabira Mausumali Leisabizumali Mausumali Leisabizumali Mausumali Leisabizumali Mausumali Leisabizumali si ngakta ni noi myam hangi je ai bu mau ya mala ba oiru di manta mane ai maune ai luhong ba chahi mari phare ngahan October 27 da
4th anniversary ni wedding gi ado ai icha ama leire ma icha do chahi amatang chap chana su da ngai ri adun si mangai re na tra noi na khangning se ai icha do nupara nupira ai gi icha nupa ni ma chahi ma mapung pha re aina hojik leise kai thabak toino ai thabak toira khole yam hange ai hojik Hyderabad ta lei ai thabak kem tawde ai ge husband gi manakta leibane ma do Hyderabad ta tabagi do ai ge husband na Air Force ni aduki mai manakta leibane ai kem tawde mi nei je nurse oi chatlida kain har pucham yawe adu natte adune si mangai na tro noi khangning je si na tro adagi mo le sabira ado aina toriba dress style sina ne bago ayam ngana yum pale ai chahi 13 ta yum pale class 11 ka bada ai luhonge class 11 ka ga ai like tam batokte 11 12 adum thare ai nupai mim da lega aduduga hojik chu college adum kari kang pai mai waro binu mya 11 12 ai nupai mim da lega tamelo in ma hojik su dum tammi ado ai class 12 tharam dai da so boarding da dum lai ma or su khangde yamna adum nungai jabado lai ba family se yam phabado punsi da sigumba jidi mapo khuding da thengna roi na khalle ai gi punsi je dum ai isana enjoy tau jaba su dum moina dum support tau biba sine ai ma oire na ai isana habati angang do pora ka pamaga chakhumda dum punsi imungda dum loisan gadraba adu sarupoti chakhumda loigadaba punsi do angang je pora puthoga ai prithibi je sendungna koi hoge habti amutang popam yoi mapokse fazana enjoy ta hoge sisne ai wakhanda khalise hoi noina lemjade khosa de lemo ko lona budi khalam ya ko ai wakhandi sini ngang pora ga yumda dum lesamai muta angang do pora ga chalhobado aduna phaiba masida ai setningba setli koiningba koina aina aramba thaba amta tarudamnina kaimta khaningai leite ado myam ai ge sigi wasida support tawiba makhai do comment ta haibiramo adum yai yade aduni adani adum apapata adum haibiramo si mangai na tramya noina khangninge se maura le sabira sine ai nu pa ulo o khol o hoi ai YouTube daga family member yam so do du ai pam de bago ai yam haina jade ba ai ki khara aina khara koi bijapa ke belangba adugumba tawbudu ne ko adum ina pami se ado hoi ai adum utpudi ucharakani matang chana sini ai dum mathang dum ulake tap tapna mayam se dum video makha ta dum yengbiu adom mayam question jup pa de khote maming mayam question jup pa de khote maming patok pirak te khote na warobo to bigano adum question chap mana bagini mayam aduna khale ga maram habdi adu hiram dugi question hangning bale de hairo du maram gi hangning bale ti in hair ga dum Q&A tawse ba ko maram dugi oina ngasi gi sidi ai intro gi maram ngak tu oi bagi aina intro just mai tor ga loisan jamne adum yam ai video se nungai biraga di like tawbiramu subscribe tawbiramu aduga share su tawbiramu adum mathang video da amu unarasi